November tang kuntareta Manipur Lenga ki Joint Secretary DP Laisram Radhakantana thokiba order amada Thoubal District ki SP in charge Sachidananda Soibam MPS pu khanghodana transfer thakiba aduga Rakesh Balwal IPS puna Thoubal SP oina thajilakpada Thoubal District ta leiriba lup kayana yaningdaba phongdorakli Hiram asigi matangda Thoubal District ta leiriba Maira Paibi yauna tongan ba lup yankhai gi mihutna khudyek piduna Security Advisor Kuldeep Singh da memorandum pisinkre Deputy Commissioner Thoubal ki kuthangda ngasi DC Thoubal da pisinkiba memorandum aduda pallibadi hauze oiriba Manipur gi irang asida tangdu laitana ingna chikna leijariba district asida miyamga district authority singa leinariba afaba mari amadi hiram khudingda tana tiknaraga thabak khudimak santi oina changsin minarakli asumna lagliba mari asida Ikhang khanghodana district asida hauze SP oiriba Sachidananda Soibam ge transfer order ikhang khanghodana thokchilakpa asida Thoubal district ki Maira Paibi khuding makna nungaitaba phongdokjari memorandum asina makhatana hai district asida hanagum ingna chikna santi oina laiminarakliba asumna adumak laimina janingbagi apamba phongdokchabaga loinana thoklakliba order asi lokthokpiyu Manipuri machana taba atopa SP ama laklaga ingna chikna leijariba Thoubal district asibu lan hongnaba sinbiganu Thamanga Sudriba SP asibu sillaga ingna chikna irang amata tawdana law and order maintain tawriba Thoubal district ku mairi chubiganu hairaduna tasengna sindaba yade hairagana atopa Manipuri macha ama SP oina thabirau hairi